Manipur yauna India gi awang nongpuk state singda lakliba March ki tang 18 fauba akhak arau yauna mayai oirap kana nong chugani hairi. India Meteorological Department IMD na thokiba Special Weather Bulletin amagi matung ina ngasi March 13 amasung hayeng March 13 Manipur, Nagaland, Tripura amasung Mizoram gi mafam kharada mayai oirap kanba akhak arau yauba nong chugani. March 19 amasung 18 dadi state sing asigi mafam ayambada mayai oirap kanba nonglei nungsit yaudaba nong chugani. Awang nongpok state singda ngarangdagi hauna nonglei nungsit amasung len yauba nong churakliba asi Bay of Bengal dagi isingi manilgi chang yamna wangna yauba akanba nungsit humjilakpadagini haina India Meteorological Department IMD gi report aduda palli. Panba yabadi ngarang ayuk pung 10 rom tabada ukrulgi tongan-tongan ba mafam singda len amadi nungsit yauna akanba nong chukhi. Numidung ba pung 12 khar helakpadasu Senapati amadi Tamenglonggi tongan-tongang ba mafam singda len yauna nong chukhi. Tungda tampaki pangai haingang amasung langgol na chingba mafam singda su len yauba nong chukhi. Mafam kayada ising fangdabagi awaba mayok naringai cherak asida nong churakpa asina maram oiraga miyamda harawnaki adumakpu ising awaba mayok nariba lamdam asida len oina amuk tasilakpa asina maram oiraga ingkholda hoba manamasing mahay marong kayadi amang ata thokhankibada nungaidabasu phongdoknaki.